ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯖꯅꯨꯋꯥꯔꯤ ꯊꯥꯒꯤ ꯅꯣꯡꯁꯤꯡ 28 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯣꯔꯣꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 38 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 38 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯤ ꯁꯩꯔꯦꯡ 5 ꯈꯛ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 38 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯍꯔꯥꯎꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯔꯟꯖꯤꯠ ꯅꯣꯡꯊꯣꯝꯕꯝꯒꯤ ꯁꯩꯔꯦꯡ ꯄꯣꯞꯄꯤ ꯂꯩꯔꯥꯡꯉꯣ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥ ꯔꯟꯖꯤꯠ ꯅꯣꯡꯊꯣꯝꯕꯝ ꯏꯪ ꯀꯨꯝꯖꯥ 1963ꯀꯤ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 19ꯗ ꯄꯣꯛꯏ꯫ ꯑꯣꯖꯥꯒꯤ ꯄꯟꯊꯧꯒꯤ ꯃꯤꯡꯅ ꯅꯣꯡꯉꯥꯜ ꯅꯣꯡꯊꯣꯝꯕꯝ ꯍꯥꯏꯅ ꯀꯧꯏ꯫ ꯃꯍꯩꯒꯤ ꯊꯥꯛꯅ ꯒ꯭ꯔꯦꯖꯨꯑꯦꯠꯅꯤ꯫ ꯄ꯭ꯔꯣꯐꯦꯁꯟꯅ ꯕꯤꯖꯤꯅꯦꯁꯃꯦꯟꯅꯤ꯫ ꯍꯣꯕꯤꯅ ꯏꯕ ꯄꯥꯕ ꯇꯥꯕ ꯑꯃꯁꯨꯡ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛꯀꯤ ꯃꯦꯝꯕꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯣꯖꯥ ꯑꯃꯅꯤ꯫ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯄꯣꯞꯄꯤ ꯂꯩꯔꯥꯡꯉꯣ ꯆꯤꯡꯖꯥꯎ ꯀꯣꯛꯅ ꯎꯌꯥꯜꯂꯦ ꯆꯤꯡꯃꯥꯏ ꯁꯤꯟꯅ ꯄꯥꯝꯌꯥꯜꯂꯦ ꯂꯩꯔꯥꯡ ꯆꯔꯥ ꯍꯨꯟꯗꯨꯅ ꯂꯩꯁꯥ ꯇꯝꯂꯦ ꯐꯨꯒꯥꯏꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯨꯡꯉꯣꯜꯂꯦ ꯈꯣꯏꯔꯦꯜ ꯃꯁꯥ ꯄꯥꯏꯅꯔꯦ ꯂꯩꯅꯝꯅ ꯂꯩꯕꯥꯛ ꯁꯔꯥ ꯁꯜꯂꯦ ꯂꯩꯁꯛꯇ ꯃꯤꯠꯐꯝ ꯍꯣꯡꯉꯝꯗ꯭ꯔꯦ ꯂꯩꯔꯥꯡ ꯅꯪꯕꯨ ꯅꯤꯡꯊꯤꯕꯤ ꯌꯦꯟꯗꯥꯏ ꯊꯟꯅꯗꯤ ꯂꯩꯍꯥꯞꯇꯦ ꯂꯩꯍꯤ ꯇꯥꯕ ꯉꯥꯏꯅꯔꯤ ꯂꯟꯒꯩ ꯄꯨꯛꯀꯩ ꯑꯣꯏꯅꯔꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯁꯤꯡꯌꯦꯟ ꯂꯩꯔꯥꯡꯂꯛꯇ ꯆꯜꯂꯤꯕꯤ ꯅꯥꯞꯄꯒꯤ ꯅꯥꯆꯣꯝꯗꯤ ꯆꯤꯟꯅꯗ ꯄꯥꯝꯖꯕ ꯀꯌꯥꯒꯤꯗꯤ ꯊꯋꯥꯏꯅꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯤ ꯌꯦꯛꯅꯕ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯂꯝꯌꯧꯕꯤ ꯍꯥꯗ ꯄꯣꯞꯄꯤ ꯂꯩꯔꯥꯡꯉꯣ ꯑꯆꯤꯛꯄ ꯃꯐꯝ ꯊꯤꯗꯨꯅ ꯅꯗꯣꯝ ꯅꯥꯏꯇꯣꯝ ꯂꯩꯁꯥꯠꯂꯤꯉꯩ ꯆꯤꯡꯃꯥꯏ ꯊꯟꯅ ꯂꯩꯁꯥꯠꯇꯦ ꯇꯥꯏꯕꯪ ꯀꯅꯥꯅꯁꯨ ꯈꯪꯅꯗꯦ ꯃꯤꯡꯆꯠ ꯎꯔꯣꯡꯁꯨ ꯈꯤꯜꯂꯝꯗꯦ ꯆꯤꯡꯁꯥꯡ ꯀꯣꯛꯅ ꯎꯌꯥꯟꯗꯦ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯄꯩꯔꯝꯗꯦ ꯋꯥꯌꯦꯜ ꯂꯣꯏꯁꯪ ꯀꯥꯔꯝꯗꯦ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯒꯤ ꯅꯨꯡꯉꯥꯏ ꯂꯝꯕꯤ ꯑꯣꯏꯅꯔꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯡꯅꯔꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯂꯦ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯅꯤꯜꯂꯔꯦ ꯂꯩꯔꯥꯡ ꯂꯩꯁꯛ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯃꯔꯨ ꯀꯪꯅ ꯃꯨꯠꯈꯔꯣ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯂꯛꯇꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯃꯤꯟꯅꯗꯨꯅ ꯐꯠꯇꯦ ꯈꯪꯂꯦ ꯊꯥꯗꯣꯛꯂꯁꯤ ꯆꯤꯡꯃꯥꯏ ꯇꯨꯝꯅ ꯂꯩꯌꯥꯜꯂꯁꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯎꯠꯊꯥꯔꯁꯤ ꯃꯍꯩ ꯃꯔꯣꯡꯁꯨ ꯊꯥꯃꯤꯟꯅꯔꯁꯤ ꯂꯩꯔꯥꯡ ꯂꯩꯅꯝꯗ ꯅꯨꯡꯉꯣꯜꯂꯒꯨꯝꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯜꯂꯝꯂꯁꯤ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 38 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯂꯥꯏꯔꯦꯛꯂꯥꯛꯄꯝ ꯑꯣꯡꯕꯤ ꯕꯩꯖꯟꯇꯤꯒꯤ ꯁꯩꯔꯦꯡ
Nang Ai Kadaida haina mingtholaba saireng ase. Saireng ase ing kumja lising aniga kunmathoi November thagi nongsing taramapanda apunba Poromlen Marupki humphutara suba Foundation Day pangthokkiba thauramda publish tawkiba aibi masamakki saireng lairik aigi kari iralno hairiba larikta phongdokhraba saireng amani. Saireng asibu pathok piribi nongthonmam ningol imom hal. Nang Ai Kadaida. Nangna khalli nangna maheli. Ainasu khalli aina maheli. Pumnamaknasu khalli masa masana maheli. Adubu nangna kadaida aina kadaida. Atya amagi makhada leiduna punna ningsa sor honduna ningthiraba malem simaktada hingli nang ai laija ising thakduna ikhau langba kokhalli. Pakla nongdol atiyada thokliba tha thawan leiri nungsi chanana umangi sa uchek chakta minari manaba sangu hangla atiyagi malangda tufang khapna pairi urok sangu sangu. Athoi pokki miyoi pok aina mahele khallido nini tagi lakpa taibangni charangnana leithokke khalladi hingbagi mahau yauroi. Ngasi sini haingamde hayeng sini pautakte siraga loiraba mapokni thawaiga hakchanga kainakhrabada nangna kadaida aina kadaida. Loizare. Saireng isi aibathisi thauram asigi kunthraga mapan suba tangkakki saireng pathokpagi thauram asida ahum suba saireng oina laukatchari Imalaipak Manipurgi Ngangkha Lawai Moirang Bishnupurgi Madam Jinita Kongjengbamgi saireng ningsing kumona lakpasida haina mingtholaba saireng ase. Saireng asibu pathok piribi Madam Jinita Kongjengbam masamak. Ahanbada saireng asibu tabiriba mipum khudimakpu ikoknona khurumjari. Aina thisadoriba saireng asigi mamingdi ningsing kumona lakpasida. Leibaki yaibhabana mangzin thakiba thaubo ningsing kumona lakpasida amuk hanna leplaredo. Oh, miraktagi athauba pumnamaki athoibo. Thawai khubak haptuna aki tuzung leitana ima leibaki kathokkibawo ningsing kumona lakpasida nacha nawa aikoina satcha sonjaba nattana khanghaukhidedo sinthakiba mitludagi pirangdo. Ningsingli ngasisu miyamna yeknabagi bomgi mainabu kaktuna ireibakidamakta ninghannadana malem tengolbu mayoknakhiba ningsing kumona lakpasida. He athauba pumnamaki athoibao kumja khuding katchageko nakhuya thambasida sanagi leirang ningsing kumona lakpasida ningsing kumona lakpasida. Matang asida aigi saireng loisinjare. Saireng isi aibathisi thauram asigi kunthraga mapan suba tangkakki saireng pathokpagi thauram asida mari suba saireng oina laukatchari Lanka Hojaigi Lachit Nogorda leibiriba Oja Ayakpam Kunjamohongi saireng he mioiba haina mingtholaba saireng ase. Saireng ase ing kumja lising aniga taranipangi Agasta thagi nongsing taramangada aibalup Asamgi oina S. Bimola Debina publish tawkiba aiba Oja masamakki saireng lairik wakhal parengda phongdokhraba saireng amani. Saireng asibu pathokchariba nongthonbam Kamal Isamak. He mioiba thawai panba mayamgi athoibani khanjariba he mioiba angakpani nangi mawong matau sanglaba malemgi punsi khongchatta
ꯄꯨꯋꯥꯔꯤꯒꯤ ꯂꯃꯥꯏ ꯈꯨꯗꯤꯡꯗ ꯃꯌꯦꯛ ꯂꯥꯅ ꯏꯔꯤ ꯅꯈꯣꯏꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯁꯨꯡ ꯇꯝꯊꯤꯔꯕ ꯋꯥꯔꯤ ꯅꯈꯣꯏꯒꯤ ꯍꯩꯁꯤꯡꯕꯅ ꯉꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯏꯄꯥꯛꯇ ꯇꯥꯎꯔꯤ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯅ ꯃꯅꯤꯡ ꯃꯈꯥ ꯇꯧꯔꯤ ꯃꯤꯑꯣꯏꯕ ꯄꯨꯝꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎ ꯂꯧꯔꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯤꯕ ꯅꯥꯕ ꯃꯄꯣꯛꯅꯤ ꯀꯥꯎꯅꯈ꯭ꯔꯦ ꯍꯦ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒꯤ ꯍꯩꯁꯤꯡꯕꯗꯒꯤ ꯁꯦꯝꯖꯕ ꯄꯨꯊꯣꯔꯛꯂꯤꯕ ꯇꯝꯊꯤꯔꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯀꯅꯥꯒꯤ ꯃꯊꯛꯇꯕꯨ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯥꯠꯅꯕꯒꯤ ꯊꯧꯔꯥꯡ ꯅꯠꯇꯔꯥ ꯃꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯑꯊꯣꯏꯕ ꯖꯤꯕꯒꯤ ꯈꯨꯗꯝꯂꯥ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯅ ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯇꯝꯗꯦ ꯃꯤꯀꯞ ꯃꯤꯂꯥꯎꯈꯣꯜ ꯌꯥꯏꯐꯕꯁꯤꯡꯅ ꯇꯥꯕ ꯂꯩꯇꯦ ꯎꯔꯕꯁꯨ ꯈꯪꯗꯦ ꯃꯁꯤꯗꯒꯤ ꯇꯝꯊꯤꯕ ꯀꯔꯤ ꯂꯩꯔꯤ ꯎꯃꯪꯒꯤ ꯁꯥꯁꯤꯡꯒ ꯀꯔꯤ ꯈꯦꯠꯅꯔꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯔꯤ ꯑꯊꯣꯏꯕ ꯖꯤꯕꯅꯤ ꯍꯥꯏꯅ ꯍꯦ ꯃꯥꯂꯦꯝꯒꯤ ꯑꯊꯣꯏꯕ ꯖꯤꯕ ꯃꯤꯑꯣꯏꯕ ꯅꯈꯣꯏ ꯑꯊꯣꯏꯕ ꯖꯤꯕ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯅꯈꯣꯏꯒꯤ ꯇꯝꯊꯤꯕ ꯂꯝꯆꯠꯇꯤ ꯊꯥꯗꯣꯛꯄꯤꯌꯨ ꯇꯣꯜꯂꯕ ꯇꯥꯔꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯊꯝꯕꯤꯌꯨ ꯃꯥꯂꯦꯝꯒꯤ ꯑꯊꯣꯏꯕ ꯖꯤꯕ ꯑꯣꯏꯕꯤꯌꯨ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 38 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5 ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯇꯨꯂꯤꯍꯥꯜ ꯌꯥꯏꯔꯤꯄꯣꯛ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯖꯥ ꯔꯁꯤꯗ ꯑꯍꯃꯦꯗ ꯃꯥꯏꯅꯥꯝ ꯇꯨꯂꯤꯍꯥꯜꯒꯤ ꯁꯩꯔꯦꯡ ꯃꯪꯂꯥꯟ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ ꯃꯪꯂꯥꯟ ꯎꯔꯝꯃꯤ ꯂꯨꯄꯥ ꯃꯆꯨꯒꯨꯝꯂꯕ ꯑꯇꯤꯌꯥꯗꯣ ꯉꯥꯜꯂꯝꯃꯤ ꯊꯥꯖꯗꯣ ꯄꯨꯔꯅꯤꯃꯥꯒꯤ ꯐꯪꯂꯝꯃꯤ ꯃꯉꯥꯜꯗꯣ ꯑꯩꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯩꯅ ꯃꯅꯥꯛꯇ ꯈꯔꯒ ꯍꯦꯟꯅ ꯎꯅꯅꯕ ꯂꯥꯞꯊꯣꯛꯈꯤ ꯑꯁꯨꯝ ꯑꯁꯨꯝ ꯇꯥꯟꯅꯈꯤ ꯐꯪꯖꯅꯕ ꯊꯥꯖꯗꯣ ꯎꯕꯗꯤ ꯐꯪꯂꯝꯗꯦ ꯊꯥꯖꯗꯣ ꯃꯉꯥꯜꯗꯤ ꯁꯦꯡꯂꯛꯂꯤ ꯑꯁꯨꯝ ꯑꯁꯨꯝ ꯐꯥꯎꯔꯛꯂꯤ ꯆꯩꯅꯥꯁꯨ ꯊꯃꯣꯏꯗ ꯊꯥꯖꯒꯤ ꯃꯦꯡꯂ ꯃꯉꯥꯜꯂꯛꯇ ꯂꯨꯄꯥ ꯃꯆꯨꯒꯤ ꯑꯇꯤꯌꯥꯁꯨ ꯀꯨꯞꯁꯤꯜꯂꯛꯂꯤ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯊꯥꯖꯁꯨ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤ ꯂꯩꯆꯤꯜꯂꯛꯇ ꯀꯧꯔꯨꯔꯤ ꯑꯩꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯊꯥꯖ ꯈꯣꯝꯂꯝꯗꯅ ꯂꯣꯠꯈ꯭ꯔꯦ ꯊꯥꯖꯗꯤ ꯅꯤꯡꯉꯥꯏꯗꯅ ꯊꯋꯥꯟ ꯂꯤꯁꯤꯡ ꯀꯌꯥꯒ ꯑꯣꯏꯔꯝꯂꯦ ꯄꯨꯝꯅꯃꯛꯁꯦ ꯃꯪꯂꯥꯟ ꯂꯣꯏꯖꯔꯦ